ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯀꯦꯁꯤꯟꯅꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯕꯅ ꯑꯍꯜꯅꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯀꯦꯁꯤꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯇꯣꯝꯕꯤꯗꯨ ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯒꯠꯂꯛꯑꯦꯗꯅ?" "ꯍꯣꯏ ꯃꯥ, ꯍꯧꯒꯠꯂꯦ." "ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯇꯝꯃꯨꯅꯦ ꯅꯪꯕꯣ." "ꯃꯤꯀꯞ ꯊꯣꯛꯇꯕꯁꯤꯕꯨ ꯑꯩꯅꯔꯣ ꯏꯃꯥ?" "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ." "ꯁꯤ ꯐꯥꯎꯕꯗꯅꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯕꯅꯤ." "ꯍꯩꯃꯥ, ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯀꯣꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ?" "ꯏꯃꯥ ꯍꯣꯏ ꯉꯁꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒꯤ ꯍꯧꯒꯠꯂꯛꯏꯅꯦ." "ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯗꯕꯅꯤ." "ꯑꯗꯣ ꯏꯃꯥ, ꯆꯠꯇꯣꯏꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯕ?" "ꯑꯣ, ꯅꯪꯒꯤ ꯇꯥꯆꯧꯒꯤꯅꯦ ꯅꯨꯄꯤ ꯍꯥꯏꯅꯕꯅꯤ." "ꯇꯥꯆꯧꯒꯤ?" "ꯍꯣꯏꯅꯦ, ꯅꯪ ꯇꯥꯆꯧꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ, ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯒꯦ." "ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯂꯥꯛꯇꯧꯔꯕ?" "ꯍꯣꯏꯅꯦꯍꯦ, ꯏꯃꯥꯁꯨ ꯏꯃꯧ ꯄꯥꯝꯂꯕꯅꯤꯅꯦ." "ꯑꯩꯗꯤ ꯄꯥꯝꯗꯦ ꯏꯃꯥ." "ꯍꯩꯃꯥ, ꯀꯔꯤꯒꯤꯅꯣꯅꯦ ꯑꯗꯨꯗꯤ?" "ꯃꯧ ꯂꯥꯛꯑꯗꯤ ꯏꯃꯨꯡ ꯀꯥꯏ ꯍꯥꯏꯅꯩ." "ꯍꯩ, ꯌꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯠꯇꯦꯗ, ꯈꯔ ꯈꯛꯀꯤ ꯋꯥꯅꯤ. ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯀꯥꯏ ꯍꯥꯏ." "ꯃꯧꯅ ꯄꯨꯔꯦ ꯍꯥꯏꯕꯗꯨꯅꯤꯗ ꯏꯆꯥ ꯊꯣꯏꯕꯤ." "ꯏꯃꯥ, ꯇꯥꯆꯧꯒꯁꯦ ꯈꯨꯗꯣꯝꯕꯤꯔꯒ ꯎꯝꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" "ꯍꯦꯔꯥ, ꯃꯗꯨ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦꯗ. ꯏꯃꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ." "ꯑꯗꯣ ꯏꯃꯥ, ꯃꯧꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ." "ꯍꯩꯃꯥ, ꯀꯩꯗꯧꯕꯩ ꯍꯦꯟꯖꯤꯟꯗꯣꯏꯅꯣ?" "ꯑꯗꯣ ꯏꯃꯥ, ꯍꯌꯦꯡꯋꯥꯏ ꯃꯧ ꯂꯥꯛꯑꯒ ꯃꯧꯒꯤ ꯃꯤꯆꯪ ꯆꯪꯕ ꯌꯥꯔꯣꯏꯀꯣ. ꯑꯩꯒꯤ ꯃꯤꯆꯪꯗꯤ ꯆꯪꯒꯗꯕꯅꯤ." "ꯏꯁ, ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯃꯧꯒꯤ ꯃꯤꯆꯪ ꯍꯦꯛꯇ ꯆꯪꯕ ꯌꯥꯕ꯭ꯔꯣ?" "ꯑꯗꯨꯅꯦꯕ ꯏꯃꯥ. ꯏꯃꯥꯅ ꯂꯩꯔꯤꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ." "ꯑꯗꯣ ꯏꯃꯥ ꯍꯣꯏ ꯆꯠꯈ꯭ꯔꯗꯤ ꯆꯥꯛꯇꯤ ꯀꯃꯥꯏ ꯇꯧꯕ? ꯑꯩꯉꯣꯟꯗ ꯊꯣꯡꯉꯣ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯑꯩ ꯊꯣꯡꯕ ꯉꯝꯃꯣꯏ." "ꯏꯆꯥꯗ ꯀꯩꯗꯧꯕꯩ ꯊꯣꯡꯉꯣ ꯍꯥꯏꯗꯣꯏꯅꯣ? ꯏꯃꯥꯅ ꯉꯁꯥꯏꯅ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ." "ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯏꯃꯥ?" "ꯑꯣ, ꯈꯔ ꯊꯨꯅꯅꯕꯅꯦ ꯍꯥꯏꯗꯅꯅꯦ ꯁꯧꯒ꯭ꯔꯤ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ. ꯊꯕꯛ ꯂꯩꯕꯅꯤꯅ ꯉꯁꯤꯗꯤꯅꯦ ꯉꯥ ꯑꯌꯥꯏꯕ ꯂꯩꯕꯅꯤ, ꯑꯗꯨꯒ ꯆꯥꯔꯣ." "ꯑꯁ, ꯏꯃꯥ ꯏꯟꯖꯥꯡꯗꯨꯗꯤ ꯑꯩ ꯆꯥꯅꯤꯡꯗꯦ." "ꯍꯩꯃꯥ, ꯉꯁꯤꯗꯤꯅꯦ ꯏꯃꯥꯁꯦ ꯊꯨꯕꯒꯤꯅꯤ. ꯅꯍꯥꯟꯈꯩꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯊꯣꯡꯂꯤꯗꯨꯗꯤ." "ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯀꯥꯏꯅ ꯑꯩ ꯆꯥꯕ ꯉꯝꯃꯣꯏꯗ꯭ꯔꯣ?" "ꯏꯆꯥ ꯊꯣꯏꯕꯤ." ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯍꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯇꯥꯆꯧ." "ꯀꯩꯗꯧꯔꯤ ꯏꯆꯟꯊꯣꯏꯕꯤ?" "ꯏꯃꯥꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ, ꯑꯩ ꯆꯥꯅꯤꯡꯗꯦ." "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ." "ꯑꯦ, ꯁꯧꯒ꯭ꯔꯤꯗꯤ ꯍꯥꯎꯈ꯭ꯔꯕ ꯏꯟꯖꯥꯡꯅꯤ ꯀꯩꯅꯣ. ꯇꯥꯆꯧꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤ." "ꯇꯥꯆꯧꯅ ꯍꯥꯎꯔꯁꯨ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ." "ꯉꯁꯥꯏꯗꯒꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ." "ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ? ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕ ꯆꯥꯕꯁꯦ ꯄꯦꯟꯗ ꯃꯥꯜꯂꯦ." "ꯍꯣꯏ, ꯄꯦꯟꯗꯦ." ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯇꯥꯆꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯥꯆꯧ, ꯌꯦꯟ ꯈꯔ ꯂꯩꯔꯒ ꯉꯧꯔꯒ ꯆꯥꯁꯦꯕ." "ꯍꯧꯖꯤꯛꯄꯣ? ꯑꯁ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯗꯦꯕ." "ꯅꯪ ꯉꯧꯒꯦ ꯍꯥꯏꯔꯣ?" "ꯉꯝꯃꯔꯣꯏ. ꯇꯥꯆꯧꯅ ꯑꯗꯨꯝ ꯉꯧꯒꯗꯕ." ꯆꯥꯅ ꯆꯥꯅꯤꯡꯉꯤꯕ, ꯊꯣꯡꯕ ꯊꯥꯛꯄꯅ ꯇꯜꯂꯤꯕ." "ꯇꯥꯆꯧꯅ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕ." "ꯍꯥꯎꯅꯤ ꯅꯪ. ꯑꯃꯨꯛꯅꯦ ꯊꯥꯒꯠꯁꯟꯅꯔꯤꯕꯅꯦꯕ." "ꯅꯆꯟ ꯅꯨꯄꯤꯁꯤꯅꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯅꯤꯡꯂꯕꯕꯨ ꯀꯣꯛ ꯊꯣꯡꯕꯤꯔꯣ ꯀꯩꯅꯣ, ꯀꯌꯥꯝ ꯀꯨꯏꯅꯦꯒꯦ?" "ꯍꯣꯏ ꯃꯥ, ꯊꯣꯡꯉꯒꯦ." "ꯑꯗꯨꯗꯤ ꯇꯥꯆꯧ ꯂꯩꯔꯨꯔꯣ. ꯑꯩ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯕꯅꯦꯕ." "ꯂꯩꯔꯨꯔꯒꯦ. ꯅꯪ ꯊꯣꯡꯅꯅꯕ ꯃꯌꯥꯝꯗꯨ ꯁꯦꯝꯃꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯃꯥꯅ꯫ "ꯅꯪꯅ ꯍꯦꯛ ꯅꯝꯗꯅ ꯉꯝꯃꯤꯗ." "ꯑꯗꯣ ꯏꯃꯥ, ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯑꯣꯏꯅ ꯁꯦꯝꯃꯨ." "ꯍꯣꯏ, ꯏꯃꯥ ꯁꯦꯝꯕꯤꯔꯒꯦ. ꯅꯆꯤꯟ ꯅꯌꯥꯗꯣ ꯑꯝꯇ ꯁꯦꯡꯇꯣꯛꯎꯆꯣ ꯆꯠꯂꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯅ ꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯨ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯏꯆꯥ ꯊꯣꯏꯕꯤ." "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?"
ꯁꯤ ꯌꯦꯡꯉꯨ ꯐꯤꯁꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯅ ꯐꯖꯩꯌꯦ ꯏꯃꯥ ꯁꯤꯕꯨ ꯀꯥꯏꯗꯩꯅꯣ ꯏꯃꯥꯅ ꯂꯩꯔꯛꯏꯕꯅꯤꯅꯦꯍꯦ ꯐꯖꯩ ꯍꯥꯏꯗꯅ ꯀꯩꯗꯧꯅꯕ ꯏꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯥꯝ ꯂꯩꯔꯤꯗꯨꯗꯤ ꯁꯤꯗꯤ ꯂꯨꯍꯣꯡꯕꯗ ꯏꯟꯅꯅꯕꯅꯤꯅꯦꯍꯦ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯂꯥꯡꯉꯤꯁꯤꯗꯤ ꯂꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯕꯣꯔꯒꯤ ꯃꯃꯥꯗꯣ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯣꯏꯗꯣꯏꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯃꯁꯛꯄꯨꯗꯤ ꯌꯥꯝ ꯐꯖꯩꯗ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯒꯦ ꯐꯖꯔꯁꯨ ꯏꯆꯥꯒ ꯌꯦꯡꯅꯔꯨꯕꯗꯗꯤ ꯏꯆꯥꯅ ꯌꯥꯝ ꯍꯦꯜꯂꯤꯗ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯥꯡꯂꯦꯟ ꯃꯣꯃꯣꯟ ꯇꯧꯖꯩ ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥꯅ ꯃꯗꯨ ꯍꯪꯂꯤꯕꯕꯣ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤꯗ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯏꯅꯝꯃꯗꯣ ꯈꯔ ꯐꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯃꯗꯨꯗꯤ ꯏꯃꯥꯁꯨ ꯈꯪꯗꯦꯗ ꯌꯦꯡꯕꯗꯗꯤ ꯏꯪ ꯇꯞꯄ ꯃꯥꯜꯂꯦ ꯍꯌꯦꯡꯋꯥꯏ ꯌꯥꯝꯅ ꯐꯥꯎꯔꯒ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯏꯃꯥ ꯐꯥꯎꯔꯒ ꯐꯥꯎꯖꯔꯦꯗꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯊꯦꯡꯅꯕ ꯉꯝꯅꯅꯕ ꯑꯗꯨꯒꯅꯦ ꯃꯥꯅ ꯐꯥꯎꯒꯦ ꯍꯥꯏꯅ ꯐꯥꯎꯔꯕꯗ ꯏꯃꯥ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗꯅ ꯑꯗꯣ ꯏꯃꯥ ꯇꯥꯆꯧꯁꯦ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯈ꯭ꯔꯗꯤ ꯆꯪꯉꯣꯏꯗ ꯆꯪꯗꯅꯕ ꯊꯕꯛ ꯏꯃꯥꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤꯗꯨꯅ ꯉꯝꯍꯟꯒꯨꯝꯁꯤꯀꯣ ꯏꯃꯥ ꯀꯩꯗꯧꯕꯩ ꯉꯝꯍꯟꯗꯣꯏꯅꯣ ꯉꯝꯍꯜꯂꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯇꯥꯆꯧꯁꯨ ꯑꯃꯈꯛꯇꯅꯤ ꯃꯗꯨꯒꯤꯗꯤꯅꯦ ꯏꯆꯥꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯃꯥꯗꯤ ꯂꯣꯏꯁꯤꯟꯕ ꯍꯧꯔꯕꯅꯤ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯍꯩꯃꯥ ꯉꯁꯤꯅꯤꯅꯦꯍꯦ ꯏꯕꯥꯅꯤ ꯄꯣꯠ ꯆꯩ ꯂꯩꯔꯨꯁꯦꯅ ꯍꯥꯏꯅꯕꯗꯣ ꯑꯁ ꯉꯁꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯀꯣꯛꯁꯤꯗꯤꯕ ꯀꯥꯎꯊꯣꯛꯄꯁꯤꯕꯨ ꯑꯩꯅꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯑꯗꯨ ꯆꯠꯂꯣ ꯏꯔꯨꯖꯔꯨꯔꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯏꯃꯥꯗꯨꯝ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯆꯣ ꯏꯃꯥꯗꯤ ꯂꯣꯏꯔꯛꯑꯅꯤꯅꯦꯍꯦ ꯅꯪꯒꯤ ꯏꯔꯨꯖꯕ ꯈꯨꯀꯨꯏꯗꯨꯒ ꯑꯩ ꯂꯨꯖꯔꯔꯣꯏꯌꯦ ꯏꯃꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯍꯩꯃꯥ ꯀꯩꯒꯤ ꯂꯨꯖꯔꯣꯏꯗꯧꯔꯤꯕ ꯇꯜꯂꯦ ꯏꯃꯥ ꯁꯥꯔꯀꯥꯟꯁꯤꯗ ꯏꯔꯨꯖꯔꯣꯏꯗꯣꯏꯕ ꯑꯩꯗꯤ ꯀꯩꯁꯨ ꯁꯥꯗꯦ ꯁꯥꯔꯣꯏ ꯅꯪ ꯁꯥꯔꯣꯏꯕ ꯅꯪ ꯃꯤ ꯀꯅꯥꯝꯇꯅ ꯏꯔꯨ ꯂꯨꯖꯗꯦ ꯍꯥꯏꯕꯁꯨ ꯈꯪꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯠꯄꯗꯤ ꯐꯩꯗꯅ ꯑꯗꯣ ꯑꯩ ꯇꯜꯂꯦꯕ ꯐꯔꯦ ꯏꯆꯥꯅ ꯇꯜꯂꯕꯗꯤ ꯇꯣꯛꯑꯣ ꯂꯨꯔꯨꯔꯅꯨ ꯏꯆꯥꯗꯤꯅꯦ ꯏꯐꯗ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯅꯦ ꯏꯃꯥ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯏꯔꯨꯖꯒꯦꯔꯥ ꯂꯨꯖꯔꯣꯏꯔꯥ ꯑꯗꯨꯝ ꯐꯖꯔꯗꯕꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯅꯝꯊꯤꯍꯟꯕꯗꯤ ꯌꯥꯗꯦ ꯐꯖꯕꯒ ꯅꯝꯊꯤꯕꯒ ꯃꯥꯟꯅꯗꯦꯀꯣ ꯍꯣꯏꯕ ꯏꯃꯥ ꯅꯝꯊꯤꯔꯣꯏꯕ ꯑꯩꯕꯨ ꯃꯅꯝ ꯌꯥꯝꯅ ꯆꯦꯟꯕꯤꯗꯧꯅ ꯏꯆꯥꯕꯨꯗꯤ ꯅꯝꯊꯤꯗꯦꯗ ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯌꯦꯡꯗꯤ ꯂꯨꯖꯗꯣꯏꯅꯦ ꯏꯃꯥ ꯍꯣꯏ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯨꯖꯧꯀꯣ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯗꯧꯅ ꯊꯥꯖꯩꯗ ꯌꯥꯝ ꯊꯥꯖꯩ ꯍꯌꯦꯡꯅꯦ ꯍꯌꯦꯡ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯇꯣꯛꯈꯤꯕꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯏꯆꯥꯒꯤꯗꯤ ꯍꯌꯦꯡ ꯂꯩꯔꯤꯈꯩ ꯋꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯌꯥꯔꯦ ꯏꯃꯥ ꯏꯃꯥꯒꯤ ꯂꯣꯏꯁꯟꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯂꯣꯏꯁꯜꯂꯨ ꯍꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯍꯧꯅꯗꯨꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯃꯥ ꯃꯆꯥ ꯄꯣꯠ ꯆꯩ ꯂꯩꯔꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯂꯨꯝꯕꯅ ꯂꯣꯏꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯂꯨꯝꯃꯦ ꯏꯃꯥ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯅꯤ ꯂꯨꯝꯂꯤꯕꯁꯦ ꯏꯃꯥꯒꯤꯗꯤ ꯂꯩꯗꯕꯗꯧꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯂꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯩ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤ ꯂꯩꯙꯔꯛꯑꯕ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯂꯩꯔꯛꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯤ ꯌꯥꯎꯗ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯛꯑꯒ ꯑꯩꯒꯤ ꯑꯝꯇ ꯌꯥꯎꯗꯕ ꯅꯦ ꯏꯃꯥꯁꯨ ꯌꯥꯎꯔꯛꯀꯦꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨꯅꯦ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎ ꯅꯆꯟꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯎꯕ ꯌꯥꯗꯦ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯂꯩꯔꯛꯏꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯃꯥꯏ ꯃꯃꯤꯠꯁꯤꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯀꯩꯊꯦꯜꯗꯨꯗ ꯂꯩꯍꯧꯔꯤꯕ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯦꯛ ꯄꯥꯝꯃ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯀꯥꯎꯔꯦ ꯃꯥꯒꯤ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥꯒꯤ ꯐꯥꯎ ꯌꯥꯝ ꯂꯩꯔꯛꯇ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯆꯨꯝꯗ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ ꯄꯥꯝꯂꯕꯗꯤ ꯂꯩꯕ ꯇꯥꯕꯅꯤ ꯏꯃꯥ ꯊꯧꯕ ꯃꯣꯃꯣꯟ ꯇꯧꯅ ꯏꯆꯟ ꯊꯣꯏꯕꯤꯕꯨ ꯅꯅꯤꯡ ꯊꯨꯡꯉꯕꯣ ꯉꯁꯤ ꯆꯠꯂꯨꯔꯤꯁꯤꯕꯣ ꯊꯨꯡꯉꯦ ꯇꯥꯆꯧ ꯏꯆꯜꯅꯕꯨ ꯅꯤꯡꯕ ꯊꯨꯡꯂꯕꯗꯤ ꯇꯥꯆꯧꯒꯤꯗꯤ ꯌꯥꯔꯦ ꯂꯥꯡꯂꯦꯟ ꯅꯣꯛꯃꯤ ꯇꯧꯏ ꯃꯃꯥ ꯇꯣꯝꯕꯤꯅ ꯑꯩꯁꯨꯅꯦ
Icha Thoibidadi maning thungjarasannu haidana mana pami haibasing ado loina leiribani. Phare ma, ijangi apambasing ado loina leireido. Ima, ai wari ngakta tumugige. Napi narosing sidi. Ai wari ima pusilo. Asi haiduna langnin changkre tombina. Ibungo, kay haige mo. Luhong base kusalagtrabanina. Nangsu yumda sumlay. Lap na kay nasa thokon. Tangay padaba kag chatpanatana. Luhong lamdagi matam asidi niya. Lai nasu, mi nasu, yung sili hairibani. Thaubusu tapna. Hoy ma. Ima sune ngakta potharu kike. Nong ma, nung tilgi matam amani. Tombido, manggoda lang chak tuna lay. Tanja aduda lang din imong dagi thoglak tuna. Ima! Kay daw rin cha Thoibi. Ima, ay singju yam chaningi. Ichabu singju chaningi ba? Hoy ma, ima subiyuro. Langnin kesin na duna. Yumda subudo, chaning de ba ima? Ayun ba singju doing chaningi? Icha na chaninga ba ni na ima na layru ba taba ni? Hoy ma, ado, morok di khara sahalaw ko. Ho, ima layru ki. Tombi, macha nupi ki singju lay ba thokiram. Singju yombi nupi adugi manakta yauraduna. Iche, singju do mayomamta tambiyu ba? Hoy. Iche, morok khara sahan biro. Sahalake. Ado ngai ko ni tombi nangbo. Kaidawrage iche. Nangbu singju zada dai ne, amuk zara bro. Zadi aidi iche, singju su haina zade. Hoy ne, nangdi singju yamna pamdabani ba. Pamdi iche. Nangna layri sina kanagino. Kanamtagi nateda. Aigi ichanupi Langlin gini. Singju chaningi haidana ne. Layba thorak libani. Aina subigi na haibani. Chaning de iche na yon basi wina chage haidana ne. Layba thorak libasin. Sese, hauna charo hayo na chanupi do. Hoy che, adu de ay mukchalagi. Ichanupi do hauna pijaruragi. Hoy. Asumna tombi singju do pudu na chatkirami. Singju yonbi adugi manakta pamlibi. Insang yonbi aduna. Machanupi Langlin duna tawrido yamna kesinaban. Hoy ne, yamna kesinay haiba pawa matay. Okay ba haiba bune lori kuki amani. Pokpada ngairiba apikpa angangdagi helibani. Madubu, laysabi su pharabaday ne. O pharabani, khara layradi mayum panba bu yarani. Kaino, laysabi pharaba phawbada mana adu yam kesinari duna. O mamana tawhalibani dana. Nupi ama oibagi thaba inkhang amatta haiba nateda. Mama sina loina tawribani. Masana sepagi pi phawba suni khangba nate, chaw phawba ilaga charamgani. Imungi thabak mana amta tawhanba nate. Adugi su mathakta. Machana haikibadane adum laigadawribani. Machana haiba makhai tawrida. Icha tombi haidana ne luna marol ama tawriba. Is adumai tawridi mayum palaga kamai tawdoiba. O maraibak phadana phaba imung amadane mayumdo panba phanglabadi phare. Adudi natadan sathiba imung ama thengnarurabadi ne mayum panba tha phadana mapamda halakani. Aina hairise noknabagi wabudi nate. O tombi masune yamna soi karimta khandaba zalaba. Macha nupi ne haidana kethok halibani dana. O ma khaktana te macha nusiba. Nusinari ba ngaktani. Adubu ka hina kethok hanbasune phatte. Nusirini haidana madugi su phattaba mayam ama lakadawribani. Aikhogi ichanupiga dine yamna khetnare tawrisi. Khangdreda karam thogaba. Yengba tabani sibu sidrabadi soidana urakani. O yengba tabani yengba natana kaidawruni. Aikhoina hairubasu yaba nate. Aikhoina hek hairubadane phattaba miwangang bitadoini. Aduna yengba tabani. Mani yengasi karam thoge haibado. Asumna makhoi masel mama machagi maramda ngangnarami. Asumna matam kharagi matungdani thaubasu luhonglami thauba magi nupigi mamingna Thoibi haina kaurami. Mau lakpadagi tombidi mana hana suramba thabaksing adu tawkidre. Mau laklabani haidana mauna loina tawhankre. Yamna nungaina leithoklami nongmagi numit amani. Tombido makhongi khujinadu kaktuna lay mapanda. Thoibi manempoki cha puthoktuna thoglai. Ima, cha sida leire. Thamo aduda. Hoy ma.
Chini thumna thakpa natro? Hoi ma, thai. Adu oiradi yare, imadi ne, chini thumdradi thakpa hainade. Hoi ma, ado kai injang thongse haino, ayuki sibo. Imadi iyade yai, morok metpa ama yauradi yare. Hoi ma, ado ngaiko, nachanupidam ta hangu. Hoi, hange ima. Wado hairaga thoibidu changkre, tombina. Nungaire, imau lakpo sidi. Thabak na kayada komiba, mana loina tawkre. Sini ni he, matam ge ahongba hairibase. Matam amadadi aikhoisu mau anaubi kaido oiduna. Makhoi ge asumna tawramdibani. Haujikna manempoki mingthol phangduna leiredana. Icha imau gi seba amuk phang. Masi oira male, mau phangbagi nungaiba haibado. Imau asisu ipang pangjaradana. Aina haiba ingadaba imau nupini. Tombido wakhal nungaina leirami. Somda thoibi tumduna leiriba Langlen gi manakta changaktuna. Langlen. Langlen do uirum hogalaktuna. Kaidorage inama. Ayuk se kari mathil thongse haino. Imana nangoda hango hai. Champut amaga, nga thongba amaga, nga atawba amaga, singju su saninge inama. Hoi, thongurage. Asi haiduna thoibi thokre. Tumbaga loina thuga hai asengba. Thoibi, mapuroibagi manakta amuk changaktuna. Makhoi tadabu hawatkiroidro. Hawgaladabani hawgatpiro. Aduga kaitheldagi nga amta lebiruchu. Nga chase hairo. Langlen do nga thongba chaninge. Hoi, ai lebiruragi. Phare, adudi ai chak thagalurage ko. Tawruro. Thoibi chakhomda amuk changaktuna chak mai thagatlami. Sing hawgatuna somda thawbusu hawgatuna nga leirure. Haima. Kaino nang purai du ibungo? Nga ni ma. Leiruri bro. Leidradi kadai de lawduno dei ma. Chawini sidi yamna. Ho akhoi Langlen do nga chaninge ye. Hoi, imauda ne hauna amta thongaluro. Nachanupi na hawgalaga chajanaba. Hoi ma. Thawba chakhumda magi nupi gi manakta changaklami. Nga haibado leirese. Sidi othokna chawrida. Nangna khare su tauni na haibaduda achauba ma lesilabani. Phare sinasu. Ado hauna thongu ko pukning changna. Akhoi Langlen di hauna thongdradi hekta chadabani. Is aibu thongbu yam haitaba dawna. Adui nateda. Amuk ka hena hauna naba haibani. Phare se, nga se semthoro. Thongba yara ani. Champut su phutpa loirabani. Nang adum tawru. Ai mi khara unarugadaba leiba. Kaino. Thoibi, waga haiba nangde. Thawbana thokibana hane. Thoibi sukthaduna. As, nga si kok semaga chatpa yabasida. Tho hekta hundu ame. Siboina semba tariba tawrishiba. Nga si su chawi. Sing thadokpa su yabanate. Thoibi mana adum semba da tari. Nga du puthokduna sumangda semlami manempokna. Haima. Nangna tawridubo haibrani he. Khara di adum haiye ima. Akhoi ibungo di nga semu yadaban. Aisu ne semba tal. Haibabudi haini. Nachanupi su haiti. Aduna ne laikagi angang ama kautuna hek semali. Haujikti imau laklabanina laikagi angang kauna su yare. Hoi ma. Makok marudu manghanganu ko horen kang ngongna naba. Hoi. Ibungo na thokri dubu kai chakani hairamge. Mi khara unaruni na hairambani. Tanjaduda Langlen su hawgalaklami tombina. Haima. Icha thoibiya hawgaredana. Hoi ma. Noina langmandana ne tumba yadadana hawgalaini. Tawrisi yunguni. Inama chak thirabo chak lambana loire. Kadaidagino nga semise udro nangbo nga pau thongdre. Kaino haisiba. Aina somda chak lambana tumba yadadana hawgale aduga. Loisalagi. Ataidi loina loirabani. Nga sita ngairabani. Nachanupi se chak ngana tum hawgotpaga chabani adugini. Hoi ma. Ngasaina thongadabani. Mana hekta semo haina yadabaduda aina semaga leibada thengini. Hoi khara thune hek loisanaba tawro. Hoi ma. Thoibi Langlen do onsinduna. Langlen ina mathona loisalagi ko. Asi hairamlaga thoibi nga du pusinduna changkre. Thuna loisanjara anida. Thongbuso hawdrisibu kamai thuna loidoino ima. Haima. Thuna adum thongjani kaino. Imana thonglingaidadine. Tum hawgalakpaga adum chai.
ꯍꯣꯏꯅꯦꯍꯦ, ꯏꯃꯥꯒꯗꯤ ꯀꯗꯥꯏ ꯃꯥꯟꯅꯅꯤꯒꯦ? ꯑꯗꯣ ꯏꯃꯥ, ꯀꯩꯅꯣ? ꯏꯅꯝꯃꯁꯦ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯇꯞꯄ ꯃꯥꯜꯂꯤ꯫ ꯍꯣꯏꯅꯦ, ꯏꯃꯥꯁꯨ ꯌꯦꯡꯕꯗ ꯈꯔ ꯃꯣꯟꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯃꯥꯏꯅ ꯃꯣꯜꯂꯗꯤ ꯑꯊꯨ ꯑꯀꯥꯏꯒ ꯑꯝꯇ ꯅꯪꯉꯔꯣꯏ ꯏꯃꯥ꯫ ꯏꯃꯥ ꯇꯞꯅ ꯍꯥꯏꯒꯦ꯫ ꯑꯗꯨꯅꯦ, ꯈꯔ ꯊꯨꯅꯅꯕ ꯑꯝꯇ ꯍꯥꯏꯌꯨ꯫ ꯑꯗꯣ ꯅꯪꯁꯨ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯔꯨꯔꯣ, ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯍꯥꯎꯔꯦ ꯍꯥꯎꯔꯦ, ꯏꯃꯧꯅ ꯊꯣꯡꯕ ꯉꯥꯁꯦ꯫ ꯊꯣꯏꯕꯤꯗꯣ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯃꯣꯃꯣꯟ ꯇꯧꯖꯩ ꯊꯧꯕꯅ. ꯑꯩꯅ ꯍꯥꯎꯅ ꯊꯣꯡꯅꯅꯕ ꯍꯥꯏꯔꯝꯕꯅꯦ ꯉꯁꯥꯏ, ꯑꯗꯨꯒꯤꯅꯤ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯍꯥꯎꯇ꯭ꯔꯕꯣ? ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ, ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯕꯒ ꯀꯥꯎꯔꯕꯅꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯇꯥꯅꯤꯡꯉꯤꯗ ꯇꯥꯆꯧꯁꯨ꯫ ꯍꯥꯎꯕꯕꯨꯗꯤ ꯍꯥꯎꯋꯤ, ꯑꯗꯣ ꯃꯣꯔꯣꯛ ꯁꯥꯕ ꯈꯔ ꯋꯥꯠꯂꯤ꯫ ꯍꯣꯏꯅꯦ, ꯅꯪꯗꯤ ꯃꯣꯔꯣꯛ ꯆꯥꯕꯅꯤꯅꯦ꯫ ꯌꯦꯡꯉꯣꯏ ꯏꯃꯧ ꯏꯕꯦꯝꯃ, ꯃꯇꯨꯡ ꯊꯣꯡꯕꯗꯗꯤꯅꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯜꯂꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯞ ꯆꯥꯔꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯈ꯭ꯔꯦ꯫ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯕꯤꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯒ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎꯕ ꯄꯥꯡꯕꯤꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥꯗꯤ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯕ ꯐꯥꯎꯕꯗ ꯇꯨꯝꯗꯨꯅ ꯂꯩ, ꯍꯧꯒꯠꯂꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯗꯥꯗ ꯍꯟꯕꯤꯔꯛꯏꯗꯅ? ꯍꯜꯂꯛꯑꯦ꯫ ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤꯗ, ꯊꯕꯛ ꯃꯐꯝ ꯑꯃ ꯍꯣꯡꯅꯅꯕ ꯍꯥꯏꯗꯅ꯫ ꯑꯣ, ꯑꯗꯣ ꯏꯃꯥ ꯍꯣꯏ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯍꯣꯏꯗꯤ ꯎꯗꯦꯅ? ꯇꯨꯝꯃꯝꯈꯤꯅꯤꯌꯦ, ꯍꯧꯒꯠꯂꯝꯈꯤꯔꯣꯏ, ꯍꯧꯗꯣꯔꯛꯎꯔꯥ? ꯌꯥꯔꯅꯤꯗ, ꯍꯧꯗꯣꯛꯎꯔꯅꯨ, ꯇꯨꯝꯖꯔꯁꯅꯨ꯫ ꯍꯧꯖꯤꯛ ꯇꯨꯝꯃꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯌꯥꯕꯅꯤ ꯌꯥꯕꯅꯤ, ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯑꯗꯣ ꯉꯁꯥꯏꯁꯨ ꯊꯥꯎ ꯆꯥꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯉꯁꯥꯏꯒꯤ ꯉꯥ ꯑꯇꯥꯎꯕ, ꯉꯥ ꯊꯣꯡꯕꯁꯨ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗ ꯑꯝꯇ ꯍꯪꯈꯤꯁꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤꯗꯨ ꯈꯖꯤꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯊꯧꯔꯛꯏ ꯊꯧꯕꯅ, ꯏꯆꯟ ꯊꯣꯏꯕꯤ, ꯅꯪ ꯍꯧꯒꯠꯂꯦꯗꯅ? ꯍꯣꯏ ꯇꯥꯆꯧ, ꯍꯧꯒꯠꯂꯦ꯫ ꯅꯨꯃꯤꯗꯥꯡꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯅꯤꯡꯉꯤꯅꯣ? ꯅꯅꯝꯃꯅꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯁꯤꯔꯥꯅ ꯍꯥꯏꯔꯤꯅꯦ꯫ ꯑꯁ, ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯗꯦ ꯑꯩꯗꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯁꯦ ꯍꯥꯏꯅꯣ? ꯇꯥꯆꯧ, ꯌꯦꯟ ꯊꯣꯡꯕ ꯆꯥꯁꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯕꯛ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯨꯀꯣ, ꯑꯩ ꯌꯦꯟ ꯂꯩꯔꯨꯈꯤꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯡꯒꯣꯟꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯩꯅꯣꯅꯦ ꯃꯣꯏ ꯏꯃꯨꯡꯁꯤꯕꯣ? ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯁꯨ ꯊꯣꯔꯛꯇꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ ꯃꯪꯉꯒ ꯂꯩꯔꯗꯤ? ꯊꯣꯏꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯏꯅꯦꯝꯁꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ, ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯣꯏꯕꯤ ꯃꯅꯦꯝꯗ ꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯄꯤ꯫ ꯇꯣꯝꯕꯤꯗꯨ ꯂꯧꯗꯨꯅ ꯊꯛꯏ꯫ ꯇꯨꯝꯂꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯕꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯍꯩꯃꯥ, ꯅꯆꯟꯅꯨꯄꯤꯗꯤ? ꯃꯅꯤꯡꯗ ꯆꯪꯈꯤꯕꯅꯤ ꯏꯃꯥ, ꯃꯈꯣꯡ ꯍꯥꯝꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯀꯔꯤ ꯊꯣꯡꯕ ꯇꯥꯔꯦ? ꯑꯩꯅꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅꯅꯦ ꯌꯦꯟ ꯆꯥꯒꯦ ꯍꯥꯏꯗꯅ ꯃꯣꯏ ꯇꯥꯆꯧꯗꯣ ꯌꯦꯟ ꯂꯩꯕ ꯊꯣꯛꯈꯤꯕꯅꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ ꯐꯔꯦ, ꯍꯥꯎꯅ ꯊꯣꯡꯉꯨ, ꯍꯣꯔꯦꯟꯗꯤꯅꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯜꯂꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯁꯦ, ꯀꯣꯟꯁꯤꯁꯨꯅꯦ ꯄꯨꯁꯟꯈ꯭ꯔꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯕꯁꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯇꯨꯝꯕꯒ ꯆꯥꯕꯒ ꯆꯠꯄꯒ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯊꯧꯕꯁꯨ ꯍꯜꯂꯛꯏ꯫ ꯊꯨꯅ ꯍꯜꯂꯛꯀꯦ ꯇꯧꯔꯒꯅꯦ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯂꯩꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯨꯔꯦ꯫ ꯑꯩꯅ ꯁꯣꯝꯗ ꯍꯜꯂꯛꯇꯦ ꯀꯩꯗꯧꯔꯕꯅꯣꯅ ꯈꯜꯂꯨꯔꯤꯅꯤ꯫ ꯁꯦ, ꯁꯤꯗ ꯂꯩꯔꯦ꯫ ꯍꯥꯎꯅꯅꯦ ꯃꯍꯤ ꯌꯥꯎꯍꯟꯗꯕꯤꯗ ꯊꯣꯡꯉꯨꯀꯣ, ꯑꯗꯨꯒ ꯃꯣꯔꯣꯛꯇꯨꯁꯨ ꯈꯔ ꯁꯥꯍꯜꯂꯨ꯫ ꯑꯩꯗꯤ ꯌꯦꯟꯁꯨ ꯆꯥꯗꯦ, ꯑꯗꯨꯒ ꯍꯩꯁꯨ ꯍꯩꯅꯗꯤꯌꯦ꯫ ꯃꯅꯝꯗꯣ ꯍꯩꯅꯗꯕꯅꯤꯅ ꯑꯃꯨꯛꯇꯁꯨ ꯊꯣꯡꯂꯛꯇꯦ꯫ ꯌꯦꯟꯁꯤꯗꯤ ꯃꯈꯣꯏ ꯇꯥꯗꯅ ꯊꯣꯡꯕꯤꯔꯣ꯫ ꯀꯩꯅꯣ, ꯑꯩꯗꯤ ꯌꯦꯟ ꯊꯣꯡꯕ ꯍꯩꯁꯨ ꯍꯩꯇꯅ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯨꯄꯥꯅꯕꯣ? ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯡꯉꯛꯇ꯭ꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯊꯣꯡꯉꯤꯕ? ꯏꯃꯥꯅ ꯊꯣꯡꯉꯤ ꯑꯌꯥꯝꯕ, ꯃꯔꯛꯇ ꯑꯩꯅ ꯊꯣꯡꯕꯕꯨꯗꯤ ꯌꯥꯎꯏ, ꯑꯗꯣ ꯍꯩꯇꯕꯅꯤꯅ ꯍꯥꯎꯇꯦ꯫
ꯍꯥꯎꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯁꯥꯎꯏ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ, ꯅꯪꯅ ꯑꯗꯨꯝ ꯊꯣꯡꯉꯨ꯫ ꯍꯩꯇ꯭ꯔꯁꯨꯅꯦ ꯊꯣꯡꯉꯒ ꯑꯗꯨꯝ ꯍꯩꯖꯔꯛꯁꯅꯤ꯫ ꯏꯃꯥꯗꯗꯤ ꯀꯃꯥꯏꯅ ꯊꯣꯡꯉꯣꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯅꯪ ꯂꯩꯅ ꯂꯩꯅ꯫ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯁꯨ ꯊꯣꯡꯕ ꯍꯩꯕ ꯅꯠꯇꯦ꯫ ꯈꯪꯗꯦ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯍꯥꯎꯅꯅꯕ ꯊꯣꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯧꯕ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯇꯞꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯒꯨꯟ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯍꯩꯇꯦ ꯁꯤꯅꯕꯨ ꯆꯥꯕꯗꯗꯤ ꯁꯤꯃ ꯍꯩꯇꯦ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯥꯅ ꯉꯝꯅꯅꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥꯗꯤ ꯃꯀꯣꯛ ꯑꯗꯨ ꯍꯤꯛ ꯀꯥꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯀꯣꯛꯅꯤꯅ ꯇꯧꯔꯤꯁꯦ ꯍꯤꯛꯀꯤ ꯍꯤꯛ ꯉꯥꯛꯇ꯫ ꯑꯁ ꯑꯩꯅ ꯌꯥꯝ ꯍꯥꯀꯠꯆꯩꯅ ꯈꯜꯂꯦꯕ꯫ ꯏꯔꯨꯗꯤ ꯁꯨꯡꯂꯨ ꯂꯨꯖꯗ꯭ꯔꯕꯅꯤꯅ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯂꯨꯔꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯏꯃꯥ꯫ ꯇꯣꯏꯅ ꯅꯀꯣꯛꯁꯦ ꯇꯨꯝꯃꯗꯤ ꯐꯒꯗꯕ꯫ ꯍꯤꯛꯄꯨ ꯀꯩꯅꯣ, ꯂꯩꯅꯤꯡꯉꯒ ꯂꯩꯖꯁꯅꯨ꯫ ꯑꯗꯨꯃꯥꯏꯅ ꯀꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯕ꯫ ꯏꯃꯥ, ꯏꯅꯝꯃꯁꯤ ꯐꯤ ꯁꯨꯔꯤ ꯃꯥꯜꯂꯦ꯫ ꯁꯨꯔꯤ ꯃꯥꯜꯂꯦ꯫ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯒꯤ ꯐꯤ ꯑꯃꯣꯠꯄꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯂꯩꯇꯤꯌꯦ, ꯉꯔꯥꯡ ꯅꯅꯝꯃꯅ ꯂꯣꯏꯅ ꯁꯨꯈ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯇꯨꯝꯃꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯉꯔꯥꯡ ꯍꯧꯗꯣꯛꯄꯅꯤ, ꯅꯪꯅ ꯇꯥꯗꯕ꯫ ꯑꯩꯒꯤ ꯑꯃꯣꯠꯄ ꯐꯤ ꯈꯔ ꯂꯩꯕꯅꯦ ꯏꯃꯥ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯅꯅꯝꯃꯅ ꯁꯨꯔꯤꯉꯩꯁꯤꯗ ꯄꯤꯍꯧꯔꯨꯔꯣꯗꯅ꯫ ꯍꯣꯏ ꯃꯥ, ꯑꯩ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ, ꯏꯅꯝꯃꯅ ꯁꯨꯕꯗ ꯁꯤꯁꯨ ꯈꯔ ꯌꯥꯎꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯀꯔꯤꯅꯣꯅꯦ, ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯨ ꯍꯥꯏꯅ ꯄꯤꯔꯛꯏꯕꯁꯤꯕꯣ? ꯃꯃꯥꯡꯗꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒꯗꯤ ꯅꯣꯡꯃꯇ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯁꯨꯖꯗꯦ꯫ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯃꯌꯨꯝ ꯄꯥꯟꯕ ꯐꯥꯎꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ? ꯏꯃꯥ ꯍꯣꯏꯅꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯇꯨꯝꯕꯒ ꯆꯥꯕꯒ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯁꯤ ꯐꯥꯎꯕꯗꯤ ꯃꯁꯥꯅ ꯁꯨꯕ ꯌꯥꯏ꯫ ꯑꯍꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯆꯥꯅꯤꯡꯉꯤꯕ꯫ ꯅꯣꯡꯃꯒꯤ ꯃꯉꯣꯟꯗ ꯏꯟꯁꯥꯡ ꯍꯪꯗ꯭ꯔꯒꯗꯤ ꯊꯣꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄꯨꯔꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯜꯂꯤ꯫ ꯂꯥꯡꯂꯦꯟꯗꯣ ꯃꯈꯥ ꯇꯥꯗꯨꯅ, ꯏꯅꯝꯃꯅꯅꯦ ꯐꯤ ꯁꯨꯔꯝꯗꯥꯏꯗ ꯈꯔ ꯍꯪꯉꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯂꯥꯛꯑꯣ, ꯅꯀꯣꯛꯇꯣ ꯑꯃꯨꯛ ꯀꯥꯏꯕꯤꯔꯒꯦ꯫ ꯏꯃꯥ, ꯏꯅꯝꯃꯁꯤ ꯇꯨꯃꯤꯟꯅ ꯐꯤ ꯁꯨꯏ, ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯍꯪꯉꯝꯗꯦ꯫ ꯍꯣꯏꯅꯦ, ꯍꯪꯐꯝ ꯊꯣꯛꯏꯕꯅꯤꯅꯦ꯫ ꯑꯗꯨꯝ ꯁꯨꯏ ꯈꯪꯂꯤꯕꯅꯦꯕ꯫ ꯑꯩꯅ ꯍꯥꯏꯔꯝꯕꯅꯦ ꯃꯇꯨꯡꯗ ꯍꯪꯉꯝꯃꯣꯅ꯫ ꯑꯣ, ꯐꯔꯦ ꯏꯆꯥꯅ ꯍꯥꯏꯔꯝꯃꯤꯕꯗꯣ꯫ ꯏꯃꯥ, ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯨꯅꯤꯡꯗ꯭ꯔꯤꯖꯥꯠꯂꯣ? ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯅ ꯁꯨꯗꯕ ꯌꯥꯒꯗꯕ ꯅꯠꯇꯦꯗꯅ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯊꯣꯏꯕꯤꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯛꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯋꯥ ꯉꯥꯡꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯁꯥꯔꯤꯕ ꯐꯅꯦꯛ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯛꯂꯣꯏ ꯍꯦꯛ ꯂꯣꯏꯁꯤꯜꯂꯝꯗꯦ, ꯅꯤꯡꯁꯤꯡ ꯁꯥꯕꯅ꯫ ꯊꯣꯏꯕꯤ ꯆꯦꯡ ꯀꯟꯅ ꯈꯩꯔꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ, ꯀꯗꯥꯏ ꯆꯠꯂꯨꯏꯅꯣꯅꯦ ꯅꯪꯕꯣ, ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ? ꯏꯃꯥ, ꯂꯥꯏꯖꯒꯤ ꯅꯨꯄꯥ ꯎꯅꯔꯨꯕꯅꯦ꯫ ꯏꯁ, ꯃꯥꯒꯤ ꯂꯥꯏꯖ ꯍꯥꯏꯗꯨꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯣ? ꯀꯣꯏꯕꯅꯦ ꯏꯃꯥ꯫ ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯀꯃꯥꯏꯅ ꯀꯣꯏꯔꯤꯕ ꯃꯥꯗꯤ? ꯅꯨꯄꯥ ꯑꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯗꯤ ꯏꯃꯥ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯃꯥꯟꯅꯕ ꯃꯁꯦꯟ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯊꯤꯕ ꯃꯁꯦꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯅꯣꯏꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯃꯤꯒꯁꯨ ꯅꯣꯛꯅꯕ ꯁꯥꯔꯤ꯫ ꯏꯃꯥ, ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯆꯟꯅꯨꯄꯤꯁꯦ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦꯌꯦ, ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯊꯛꯎꯔꯣꯗꯅ ꯂꯥꯡꯂꯦꯟ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯌꯦꯡꯅꯩ꯫ ꯈꯣꯡꯁꯦ ꯁꯤꯗꯔꯕ ꯏꯅꯝꯃ ꯆꯠꯂꯨꯕꯒꯤ, ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯣꯊꯥꯔꯒꯦꯅ ꯇꯧꯕ꯫ ꯑꯩꯁꯨ ꯂꯣꯏꯗꯧꯔꯦ, ꯁꯤ ꯈꯛꯇ ꯉꯥꯏꯔꯦ, ꯈꯨꯠ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ꯫ ꯌꯥꯅꯤ ꯏꯅꯝꯃ, ꯑꯩ ꯏꯅꯝꯃ ꯂꯣꯏꯕ ꯑꯗꯨꯝ ꯉꯥꯏꯔꯒꯦ꯫ ꯍꯣꯏ, ꯉꯥꯏꯔꯣ, ꯉꯥꯏꯕꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ,
ꯏꯃꯥꯅ ꯍꯥꯏꯕ ꯁꯦꯜꯗꯨꯕꯨ ꯂꯧꯔꯛꯑꯕ꯭ꯔꯣ? ꯍꯣꯏ ꯃꯥ, ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯌꯥꯔꯦ꯫ ꯇꯥꯆꯧ, ꯍꯣꯔꯦꯟꯗꯤ ꯉꯥꯅꯨ ꯆꯥꯁꯦ, ꯉꯥꯅꯨ ꯆꯥꯅꯤꯡꯉꯦ꯫ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯆꯥꯅꯤꯡꯉꯒꯕꯣ? ꯂꯥꯡꯂꯦꯟꯗꯣ ꯍꯔꯥꯎꯖꯩ ꯊꯣꯏꯕꯤꯅ꯫ ꯃꯈꯣꯏ ꯗꯥꯗꯥ, ꯍꯣꯔꯦꯟꯒꯤ ꯁꯤꯡ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯅꯤ, ꯁꯨꯃꯥꯡꯗ ꯂꯩꯔꯤꯕꯁꯦ ꯑꯝꯇ ꯈꯥꯏꯗꯣꯛꯄꯤꯌꯨ꯫ ꯑꯁ, ꯀꯗꯥꯏꯗꯒꯤꯅꯣꯗ, ꯑꯩ ꯉꯝꯃꯔꯣꯏꯗ꯫ ꯀꯩꯅꯣ ꯉꯝꯃꯔꯣꯏ ꯍꯥꯏꯕꯕꯣ? ꯅꯪ ꯑꯗꯨꯝ ꯈꯥꯏꯌꯣ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯊꯧꯕꯗꯣ꯫ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯅꯦꯝꯇꯣꯟꯕꯤꯅ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯕꯩ ꯍꯥꯏꯔꯨꯔꯤꯅꯣ ꯅꯪꯕꯣ? ꯊꯕꯛ ꯁꯨꯕꯁꯨ ꯆꯠ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯨꯛ ꯌꯥꯎꯍꯟ꯫ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯁꯤꯡ ꯁꯨꯡꯈꯥꯏ ꯈꯥꯏꯍꯟꯗꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ, ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯅꯪꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯝ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯗ ꯌꯥꯎꯍꯟꯒꯅꯨ꯫ ꯅꯪꯒꯤ ꯊꯣꯛꯄ ꯉꯝꯅꯅꯕ ꯇꯧ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥꯅ ꯇꯧꯔꯒ ꯂꯥꯛꯂꯤꯕꯅꯤ, ꯏꯆꯥꯁꯤꯡ ꯑꯁꯤꯗ ꯑꯃꯠꯇ ꯇꯧꯍꯟꯗꯦ꯫ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯅ ꯇꯧꯔꯛꯄ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥ ꯌꯥꯅꯤꯡꯕ ꯑꯃꯠꯇ ꯑꯣꯏꯗꯦ꯫ ꯁꯥꯎꯅꯤꯡꯕꯅ ꯁꯨꯝ ꯍꯦꯜꯂꯛꯏ, ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯌꯥꯅꯤꯡꯉꯦ, ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯃꯅꯦꯝꯇꯣꯟꯕꯤꯅ꯫ ꯈꯔ ꯋꯥꯈꯜ ꯇꯥꯎꯅꯦ ꯅꯣꯏꯕꯣ꯫ ꯊꯣꯏꯕꯤ ꯇꯞꯅ꯫ ꯍꯣꯏ ꯃꯥ꯫ ꯊꯣꯏꯕꯤ ꯆꯦꯡ ꯈꯩꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯅꯃꯁꯦ ꯋꯥ ꯉꯥꯡꯖꯗꯦ ꯍꯥꯏꯕꯩ ꯋꯥꯅꯤ, ꯅꯨꯡꯗ ꯆꯤꯛꯄ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯌꯥꯎꯁꯅꯨ, ꯃꯁꯤꯅꯅꯦ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯍꯣꯏ ꯃꯥ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕꯤꯗꯨ ꯃꯇꯣꯝꯇ ꯄꯦꯟꯗꯅ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯔꯤꯕ ꯏꯟꯖꯥꯡꯅꯤꯅ ꯇꯧꯔꯤꯁꯤꯅ ꯊꯨꯝ ꯊꯥꯎ ꯉꯥꯛꯇ, ꯅꯣꯡꯃꯗ ꯑꯆꯝꯕ ꯆꯥꯒꯦꯁꯨ ꯐꯪꯗ꯭ꯔꯦ꯫ ꯏꯟꯁꯥꯡ ꯂꯣꯡꯒꯗꯕꯁꯨ ꯊꯕꯛ ꯃꯌꯥꯝ ꯍꯣꯠꯅꯕꯅꯤꯅ ꯉꯝꯗꯦ꯫ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯕꯤꯅꯕꯁꯨ ꯂꯩꯕ ꯅꯠꯇꯕ, ꯃꯧꯅꯦ ꯍꯥꯏꯗꯅ ꯏꯇꯣꯝꯇ ꯂꯣꯏꯅ ꯍꯣꯠꯅꯍꯟꯕ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨ ꯆꯥꯅꯤꯡꯉꯤ, ꯑꯗꯥ ꯆꯥꯅꯤꯡꯉꯤ, ꯉꯝꯖꯕꯒ ꯅꯠꯇꯦꯗ꯫ ꯉꯁꯤꯗꯤꯅꯦ ꯃꯈꯣꯏꯗꯒ ꯍꯪꯉꯣꯏ, ꯑꯩꯅ ꯊꯣꯛꯄ ꯑꯃ ꯊꯣꯡꯖꯤꯜꯂꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯃꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯦꯝꯄꯣꯛ ꯆꯪꯉꯛꯇꯨꯅ, ꯆꯥꯛ ꯊꯣꯡꯉꯕ꯭ꯔꯣ? ꯍꯣꯏ ꯃꯥ꯫ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯕ? ꯀꯥꯡꯁꯣꯏ ꯇꯧꯔꯦ ꯏꯃꯥ꯫ ꯍꯩꯃꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯣꯏ, ꯅꯣꯡꯃꯇ ꯍꯥꯏꯗꯕꯅꯤꯅꯦꯍꯦ꯫ ꯊꯣꯏꯕꯤꯗꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯡꯉꯝꯃꯤ꯫ ꯐꯔꯦ, ꯊꯣꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯁꯤꯅ ꯄꯨꯔꯥ ꯃꯤꯅꯥꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯗ ꯍꯤꯞꯇꯨꯅ ꯂꯩ ꯇꯣꯝꯕꯤꯅ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯍꯧꯒꯠꯈꯤꯔꯣꯏꯗ꯭ꯔꯅꯦꯍꯦ? ꯍꯧꯒꯠꯄꯗꯤ ꯉꯁꯥꯏ ꯍꯧꯒꯠꯂꯦꯗ ꯏꯃꯥ꯫ ꯐꯃꯨꯡꯗ ꯂꯩꯔꯤꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤꯕ? ꯁꯤꯗꯤ ꯁꯨꯝ ꯍꯧꯒꯠꯄ ꯇꯟꯕꯒꯤ ꯍꯤꯞꯄꯅꯤ꯫ ꯍꯧꯒꯠꯂꯣꯅꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯅꯝꯃꯅ ꯆꯥꯛ ꯂꯣꯏꯔꯛꯑꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ? ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯏꯅꯝꯃ ꯆꯪꯉꯛꯑꯝꯗꯦ, ꯏꯟꯁꯥꯡꯁꯨ ꯍꯪꯉꯝꯗꯦ꯫ ꯍꯩꯃꯥ, ꯑꯁꯦꯡꯕꯔꯅꯦ ꯅꯪ ꯍꯥꯏꯁꯤꯕꯣ? ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯈꯜꯂꯝꯃꯤꯕꯅꯤ, ꯆꯪꯉꯛꯇꯦ ꯍꯥꯏꯗꯅ꯫ ꯃꯥꯅ ꯀꯥꯡꯁꯣꯏ ꯊꯣꯡꯅꯤꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯏꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯊꯣꯡꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯁ, ꯀꯥꯡꯁꯣꯏ ꯊꯣꯡꯍꯧꯔꯕꯣ ꯏꯃꯥ? ꯍꯣꯏꯅꯦꯍꯦ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯗꯣ ꯊꯣꯡꯉꯤꯕ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯋꯥ ꯑꯃꯗꯤ ꯈꯨꯝꯂꯛꯄ ꯌꯥꯏꯗꯅ, ꯀꯩꯝꯇ ꯈꯨꯝꯂꯛꯄ ꯅꯠꯇꯦꯅꯦꯍꯦ꯫ ꯏꯃꯥ, ꯑꯩ ꯁꯥꯎꯅꯤꯡꯉꯤ꯫ ꯂꯥꯡꯂꯦꯟ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯅꯝꯃ, ꯀꯩ ꯊꯣꯡꯉꯤꯅꯣ? ꯏꯃꯥꯅ ꯀꯥꯡꯁꯣꯏꯅꯤ ꯍꯥꯏ꯫ ꯀꯥꯡꯁꯣꯏ ꯊꯣꯡꯉꯤ꯫ ꯃꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ, ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯤ ꯉꯁꯤꯗꯤ, ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯒ꯫ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯍꯣꯔꯦꯟ ꯊꯣꯡꯉꯁꯤ, ꯑꯌꯨꯛꯁꯤꯗꯤ ꯀꯥꯡꯁꯣꯏꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯁꯤ꯫ ꯑꯩ ꯉꯝꯃꯣꯏ, ꯆꯥꯅꯤꯡꯗꯦ ꯏꯅꯝꯃ꯫ ꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯣꯡꯉꯝꯗꯥꯏꯗ ꯅꯆꯟꯅꯨꯄꯤꯗ ꯍꯪꯉꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ? ꯏꯃꯥ, ꯊꯥꯎ ꯆꯥꯃꯟꯗꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯖꯤꯟꯕꯅꯤ꯫ ꯑꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ, ꯑꯗꯨꯕꯣꯕ ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯥꯡꯁꯣꯏꯗꯣ ꯊꯣꯡꯉꯒ ꯅꯆꯟꯅꯨꯄꯤꯅ ꯆꯥꯅꯤꯡꯕꯁꯤꯁꯨ ꯊꯣꯡꯕꯤꯕ ꯌꯥꯏꯗꯅ꯫ ꯊꯣꯏꯕꯤꯁꯨ ꯈꯔ ꯁꯥꯎꯅꯤꯡꯅ, ꯏꯅꯝꯃꯁꯨ ꯅꯍꯥ ꯃꯈꯩ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯥꯡꯂꯦꯟ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯂꯣꯏꯅ ꯊꯣꯡꯉꯤꯗꯅ, ꯉꯁꯤ ꯈꯛꯇ ꯇꯧꯕꯁꯤꯗ꯫ ꯑꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯀꯥꯡꯁꯣꯏꯗꯣ꯫ ꯅꯆꯟꯅꯨꯄꯤꯁꯤꯅꯅꯦ ꯄꯥꯝꯖꯔꯤꯕꯗꯣ ꯊꯣꯡꯉꯨ꯫
ꯆꯥꯅꯤꯡꯉꯒꯅ ꯂꯥꯡꯂꯦꯟ ꯅꯁꯥꯅ ꯊꯣꯡꯉꯒ ꯆꯥꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯏꯅꯝꯃꯅ ꯊꯣꯡꯉꯣ ꯍꯥꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯉꯒꯦ ꯏꯅꯝꯃꯒꯤ ꯋꯥꯁꯤꯗꯤ ꯊꯣꯡꯕ ꯇꯟꯕꯒꯤ ꯋꯥꯅꯤꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨꯅꯦ ꯅꯁꯥꯅ ꯆꯥꯅꯤꯡꯕꯗꯨꯗꯤ ꯅꯁꯥꯅ ꯊꯣꯡꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯆꯟꯅꯨꯄꯤꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯖꯔꯤꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯌꯥꯎꯔꯒꯦ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯇꯥꯆꯧ ꯇꯥꯆꯧ ꯁꯤꯗ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯞꯀꯅꯨꯁꯦ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯗꯦ 이마나 아이눈 시바가 이나마나 아이눈 시바가 만나대 마두디 그다이데 이마나라니 얘기해 더우버스 장락도나 그동너라게 하이마 이전도 미나 껍리버스나 그리기나 랑낸 껍도나 깨신나도나 다죠 아이 ngasi디 풍능이 없는 음식 이젠 뭐 그러게 다저우도 하유세 아dom나 껍보다 다저우 누가이데 다저우도 하유세 랑낸 숫숫 껍도나 레 더우바나 이마 되비에 그래도보기는 콜랑리는 껍이시버 마마 동비나 오 마나 짜닝바 인상도 되비는 통다버기 더우바 마기 누비도 온신두나 그이는 되비 타우드 자만다나 아이나 강소이 통보니 마나 짜닝바도나 호렌 통하게나 하이바 그리기노 아두마이나 더우리디 이절나 짜닝바도 아둠 통보가 도게 아이스 호렌 통게 하이시디 이나마나 ꯌꯥꯝꯅ ꯆꯥꯅꯤꯡꯂꯒꯅ ꯑꯩ ꯑꯣꯏꯅ ꯊꯣꯡꯉꯣꯅ ꯍꯥꯏꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ ꯁꯤ ꯍꯥꯏꯕꯕꯨ ꯀꯩ ꯀꯥꯏꯔꯒꯦ ꯊꯣꯏꯕꯤ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯟꯅꯨꯄꯤꯁꯦ ꯆꯥꯛ ꯊꯣꯡꯍꯜꯂꯛꯄ ꯅꯠꯇꯦꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯊꯣꯡꯅꯅꯕ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯂꯩꯅ ꯂꯩꯅ ꯏꯆꯜꯗ ꯊꯣꯡꯍꯟꯕ ꯌꯥꯕ꯭ꯔꯥ ꯃꯈꯣꯏ ꯇꯥꯗ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯧꯅ ꯌꯦꯡꯉꯤ ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ 이마나 떠오르고도 와 아무도 강나디 자카레 통과 시다 아수겸나 강나거든 버네디 자카레 하이바 이전누비나 하이세 시통 호렌 통과 아무도 야 hꯧ직 통거든 그슈나 더버네 앙앙세 까팔레 아시 하이드나 타오바 마전누비다 온신두나 이전투비 그슈 컬르나 라 tum hogolakpagine namai numi tawla taramgiroi hoitajo 타오바도 마찬누피부 부톡도나 토크레 되비 마포르버기 마타오 아두다 쾌랑 쾌사우나나 렙도나 레허 톰비 마모우다 온신두나 이마우 이베마 가이다우니 아숨나 카나 자이나바 톡라가 미기 마망다수 파자바 나테 아레엠바다네 나찬누피수 카페 아두가 이자누파시수 사왈리 까리수 카나바 나테 잉나 답나 꺄ꯟ타나 하이나라가 로이리 레이나라가 로이리 아이코이나 농무다 폰 깐바 아두 아다 자이바 나테 ngasaina nachanupi na haiba yaramlabadi thokliba thodok ase thokidro hojiti kari sari matung amu hana sigumba thodok ase thoktanaba kanna hono mau laklaga imung kaiba ai pamde aikoi imung asidane sigumba ase khana jainaba se amukta thoktri matung thoktanaba hono ase hairamduna manem tombi thokre thoibi sauningba henman khibana wadi ngangdana mamitagi mapi sintharakre mapuroibusu ꯃꯈꯣꯏꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯂꯤꯂꯥꯗꯨꯕꯨ ꯍꯧꯔꯝꯃꯗ꯭ꯔꯣ ꯍꯧꯔꯝꯈꯤꯔꯣꯏꯗ ꯍꯧꯔꯗꯤ ꯃꯈꯣꯟ ꯇꯥꯔꯛꯀꯅꯤ ꯀꯩ ꯀꯥꯟꯗꯕꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯗꯦ ꯍꯣꯏꯅꯦ ꯐꯔꯛꯇ ꯅꯨꯡꯊꯤꯜꯁꯤꯗ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ ꯏꯃꯥ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯁꯤꯕꯨ ꯌꯥꯔꯕ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝ ꯐꯖꯔꯦ 마이시디 야르보 임 야레 야레 이사다기 헤나 파자바 아마따 레이트리 아두네바 아이세 파디 파자바네바 이마 파제이 파제 나마 아이로우다나 아도 이마기 파닉시디 야라보 야레 이마 얌 파자레 단자두다 토이비수 톡락두나 로이라보 이마 아이코이부디 로이리 아도 카이노 낭나 아도 깜나 키에두나 토레이두나 카이자도이노 이마 लीला यंग चनी हाइदुदी यंगोय अखोय पुना चथोक्लबदी कमाय तौनी युमसे कनाना संबीगने हौजिकसे खुल लेकाइसे मी फतबा दुकी मतिक लैरबे युमसे
ꯀꯅꯥꯝꯇ ꯁꯪꯗꯅ ꯍꯦꯛ ꯊꯝꯃꯝꯕꯗꯅꯦ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈꯤꯗꯣꯏꯕ ꯑꯗꯨꯅꯅꯦ ꯌꯨꯝꯁꯦ ꯃꯤ ꯑꯃꯗꯤ ꯁꯪꯍꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣꯁꯨ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤꯅ ꯊꯣꯏꯕꯤ ꯃꯅꯦꯝꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯏ ꯏꯃꯥꯗꯤꯅꯦ ꯆꯠꯅꯤꯡꯕ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯨꯔꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯗ ꯅꯆꯟꯅꯨꯄꯤꯁꯦ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯇꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯌꯦꯡꯅꯤꯡꯗꯦꯗ ꯌꯨꯝ ꯁꯪꯍꯧꯔꯒꯦ ꯍꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯍꯧꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯗꯨ ꯃꯤꯔꯣꯜꯂꯝꯃꯤ ꯊꯣꯏꯕꯤ ꯃꯤꯔꯣꯟꯖꯔꯕꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯃꯛ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯁꯥꯗ ꯄꯣꯊꯥꯖꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯊꯕꯛ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ ಮಿರೋಲೆ ಹಾಯ್ದುನ ಖಜಿಕ್ತಬು ಮತೆಂಗ್ ಪಂಗ್ಬಿರಮ್ದೆ ಥೊಯ್ಬಿ ಮಸಾ ಲುಮ್ನ ಅದುಮಕ್ ವಾನ ಹೊಟ್ನಜರಮಿ ಥೊಯ್ಬಿ ಮಸಾದು ಇರುಮ್ ಲುಮ್ನ ವಾಯ್ಸಿತ್ತುನ ಲೈರಮಿ ತೋಂಬಿನ ಮಾಗಿ ಸುಕ್ಲೋಯ್ ಲೋಯ್ದಬ ಫಿ ಅದುಬು ಸಾದುನ ಲೈರಮಿ ತಂಜಾದುದ ಲಾಂಗ್ನೆನ್ಸು ಇಮುಂಗ್ದಗಿ ಥೊರಕ್ತುನ ಇಮಾವ್ ಕೈದೌರಗಿ ಇಚಾ ಥೊಯ್ಬಿ ಇಮಾ ತು ಖೋಂಗ್ಸೆ ತುಮ್ ಹೌಗಲಕ್ಪದ ಪೋಮಗ ಲೈರಮಿ ಹೈಮಾ ಕಾಯ್ನೋ ಸಿದ ಲೈರಿತೋ ಇಮಾ ಹೈಮಾ ಕೈನೋಮ್ನ ಚಿಕ್ಕಿಬಗಿ ಒಯ್ರಂಗನಿ ಕೈಸು ತೌರೊಯ್ದ ಯಾಮ್ನ ಕನ್ನ ಪೋಂಬ ನತೆ ಯಾಮ್ನ ಕನ್ನ ಪೋಂಬ ನಟ್ರಸು ನಾಯೆಬ ಇಮಾ ಹಿದಾಕ್ ಸೆಂಬಿಗೆಸೆ ಅದೋ ಇಮಾ ಐ ಇರು ಲುಜಗೆ ಹೈಮಾ ಇಚಾಬು ngasi ಇರು ಲುಜಗೆ ಹೈರೋ ಹೋಯ್ ಇಮಾ ಕರಿ ನುಮಿನುನೆ ಇಚಾನ ngasi ಇರು ಲುಜಗೆ ಕಾಯ್ನ ಹೈರೈಸಿಬಾ ಯಾಮ್ ಸಾಯೆ ಅದುಗಿನೆಬ ಇಮಾ ಓ ಲುಜಥೋ ಮಮಾ ಮಚಾಗಿ ವಾರಿದುದ ಥೊಯ್ಬಿದು ಯಾಮ್ನ ತಾನಿಂಗ್ಲಮ್ದೆ ಲಾಂಗ್ಲೇನ ಅದೋ ಇಮಾ ಇಸಿಂಗ್ ಅಮ್ತ ಲೈಹೌದಿಯೆ ಹೋಯ್ನೆ ಲೈರಮರೋಯ್ನೆ ಇಮಾನ ngasi ಯೆಂಗ್ಬದಸು ಲೈಹೌದ್ರಬನ್ ಅದೋ ಇರು ಲುಜನಬ ಇಸಿಂಗ್ ಖಿತ ಹೊನ್ಬಿಯೋ ಇಮಾದಿ ಖ್ವಾಂಗ್ಸೆ ನಾಯ್ನೆ ತೌರಿಸೆ ತೋಂಬಿ ಥೊಯ್ಬಿದ ಒನ್ಸಿಂದುನ ಇಮಾ ನಂಗ್ನೆ ಇಸಿಂಗ್ ಖಿತ ಲಾಖಲೋ ನಚನುಪಿ ಇರು ಲುಜಗೆ ಹಾಯಿಸೆ ಮಾನ ಹೋನ್ಗದಬದುಸು ಮಖೋಂಗ್ ಯಾದೆ ಹಾಯ್ದನ ತೌದನ ಲೈರೆ ಖ್ವಾಂಗ್ಸು ನಾಬನ ಲೋಯ್ರೆ ಇಸಿಂಗ್ ಪುದುನ ಚಟ್ಪ ngамoi ಇಮೌನ ತನ ಕನಾಂತ ಲೈತ್ರೆ ಮಾನ ಲುಜಗೆ ಹಾಯ್ರಿ ಕಾನ್ಸಿದನೆ ಅಮ್ತ ಲುಹನ್ಖ್ರಸಿ ನಟ್ರದಿನೆ ಥಾ ಮಕುಂದುನ ಲೈಕಿಗದೌರಿಬನಿ ಅಸ್ ಯಾರೆಬ ಇಮಾ ಥಾ ಮಗೈನ ಚುಮ್ದ್ರೋ ಇಮಾನ ಹಾಯ್ಸೆ ಥೊಯ್ಬಿದು ಕೈಸುಮ್ತ ಖುಮ್ದೆ ತುಮಿನ ಲೈ ಲಾಂಗ್ಲೇನ ನುಕ್ಸಾಗ ಯಾಮ್ನ ಸಾಬಸಿದ ಐ ನುಕ್ಸಾ ಮರಕ್ಸಿದ ಕುಮ್ಥಬ ತಲೆಬ ಇನಮನ ಇಸಿಂಗ್ದೋ ಮನಿಂಗಿ ನುಕ್ಸಾ ಸಾದಬದುದ ಪುಸಿನ್ಬಿರೋ ವಾದೋ ಹೈರಮ್ನಗ ಲಾಂಗ್ಲೇನ್ದು ಇಮುಂಗ್ದ ಚಂಗ್ಕಿ ಥೊಯ್ಬಿ ಮತೋಮ್ತ ತುಮಿನ ಸೋಲಿ ಐಗಿ ಓಯ್ರಿಬ ಫಿಬಮ್ ಅಸಿದ ಮಖೋಯ್ಗಿ ಥಮೋಯ್ಸೆ ಥೋಕ್ನಸು ngамಖ್ರೆದ ಅಸುಮ್ನ ಥೊಯ್ಬಿ ವಾರಬಸು ವಾನ ಇಸಿಂಗ್ ಹೊಲಮ್ಮಿ ಲಾಂಗ್ಲೇನ್ಗಿ ನುಮಿದಾಂಗಿ ಮತಮ್ನಿ ಥೊಯ್ಬಿ ಥಬಕ್ ಲೋಯ್ರದುನ ಮಖೋಯ್ಗಿ ಕಾದ ಚಂಗ್ಲಕ್ಲಮ್ಮಿ ಮಪುರೋಯ್ಬ ಥೌಬ ಅದು ತುಮ್ನಮ್ದೆ ಫಮ್ದುನ ಲೈರಮಿ ಕೈದೌರೆ ತುಮ್ನಿಂಗೇನ ಚಂಖ್ರಗ ತುಂಬಿರಮ್ದ್ರಬದೆ ಫನಯಾಮ್ದಿ ಥೇಂಗಮನಿ ಐಸು ಥಬಕ್ ಮಯಾಮ ಅಮ ಲೋಯ್ಸಿನ್ದುನ ಲೈರುರೆ ಫಮ್ಸಿ ಥಾರಮ್ದನ ಕಮೈ ತುಮ್ದುಯ್ನು ಮಖೋಯ್ ತಾದ ಐನ ಫಮ್ ಥಾರಗ ಥಮ್ಮು ಹಾಯ್ಬ ನಟ್ರೋ ತುಮ್ನಿಂಗ್ಬನ ಲೋಯ್ರಬನಿ ನಂಗ್ನ ಫಮ್ ಥಾರಮ್ದಬದುದ ngꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯑꯁ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯩꯇ꯭ꯔꯕꯁꯨ ꯀꯣꯛ ꯊꯥꯔꯒ ꯇꯨꯝꯂꯕꯗꯤ ꯉꯁꯥꯏꯅ ꯃꯪꯕꯨ ꯃꯪꯉꯅꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯐꯝ ꯊꯥꯕꯁꯤꯕꯨ ꯅꯨꯄꯥꯒꯤ ꯊꯕꯛꯂꯣ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯅ ꯇꯧꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯗꯨꯅꯅꯦ ꯃꯄꯨꯔꯣꯏꯕ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥ ꯑꯩꯁꯨ ꯋꯥꯔꯦ ꯄꯣꯊꯥꯅꯤꯡꯉꯤ ꯑꯍꯤꯡꯁꯤꯗ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯔꯒꯨꯝꯁꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯋꯥ ꯉꯥꯡꯅꯅꯕꯁꯤꯕꯨ ꯀꯅꯥꯅ ꯁꯤꯜꯂꯛꯄꯅꯣ ꯊꯣꯏꯕꯤ ꯋꯥꯒ ꯋꯥꯕꯒ ꯉꯥꯡꯅꯕ ꯇꯟꯕꯗꯒꯤ ꯐꯝꯃꯗꯨ ꯇꯨꯃꯤꯟꯅ ꯊꯥꯔꯝꯃꯤ ꯉꯁꯥꯏꯅ ꯇꯨꯝꯃꯣꯏꯗ꯭ꯔꯁꯦ ꯑꯔꯦꯝꯕꯗ ꯍꯦꯛ ꯋꯥꯍꯜꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯧꯕꯗꯨ ꯇꯨꯝꯈꯤ ꯊꯣꯏꯕꯤ ꯇꯨꯝꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯄꯦꯟꯗꯅ ꯌꯦꯡꯉꯤ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕ ꯃꯁꯥ ꯈꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯒ ꯊꯣꯏꯕꯤꯁꯨ ꯋꯥꯔꯕꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯂꯝꯗꯦ ꯑꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯐꯝꯂꯒ ꯂꯩ ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯏꯁꯤꯡ ꯊꯛꯄ ꯆꯪꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯊꯣꯏꯕꯤ ꯇꯞꯅ ꯂꯥꯡꯂꯦꯟ ꯏꯅꯝꯃ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ
ꯆꯥꯛꯁꯦ ꯅꯪꯅ ꯈꯔ ꯊꯣꯡꯉꯣ. ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯗꯣꯏꯕ. ꯉꯁꯤ ꯈꯛꯇꯅꯤ. ꯏꯅꯝꯃꯩ ꯍꯧꯅꯕꯤꯗꯣ ꯍꯧꯔꯛꯑꯕꯣ? ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯁꯨꯡꯊꯣꯡ ꯊꯣꯡꯍꯜꯂꯛꯇꯦ. ꯂꯥꯡꯂꯦꯟ, ꯏꯅꯝꯃꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ ꯍꯥꯏꯕꯅꯤ. ꯂꯥꯡꯂꯦꯟ ꯀꯦꯁꯤꯟꯅꯗꯨꯅ, ꯏꯃꯥ! ꯏꯃꯥꯎ! ꯍꯣꯏ ꯏꯃꯥ! ꯇꯣꯝꯕꯤꯁꯨ ꯆꯪꯉꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯣꯅ ꯍꯥꯏꯔꯛꯏꯕ. ꯀꯔꯤ? ꯏꯆꯥꯗ? ꯍꯣꯏ ꯏꯃꯥ, ꯅꯍꯥꯟꯃꯨꯛ ꯇꯥꯆꯧꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯣ. ꯇꯣꯝꯕꯤ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯃꯧ, ꯅꯆꯟꯅꯨꯄꯤꯗ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯗꯤ? ꯉꯁꯤ ꯐꯥꯎꯕ ꯅꯆꯟꯅꯨꯄꯤꯁꯦ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯍꯟꯕ ꯅꯠꯇꯦ, ꯀꯦꯅ ꯃꯧꯅ ꯊꯝꯈ꯭ꯔꯕ. ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯕ? ꯊꯣꯏꯕꯤ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯤ, ꯏꯃꯥ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯕꯅꯤ. ꯏꯁꯥꯁꯦ ꯌꯥꯝꯅ ꯂꯨꯝꯕꯁꯤꯗ. ꯑꯗꯣꯝꯗ ꯍꯦꯛꯇ ꯍꯥꯏꯖꯤꯟꯒꯅꯨ. ꯅꯪꯅ ꯅꯆꯟꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯤꯗꯦ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯂꯣꯏꯅ ꯈꯪꯉꯤ. ꯃꯧꯅ ꯅꯤꯉꯣꯜ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯧꯅꯁꯥꯅꯤ. ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯂꯩꯕ ꯑꯁꯤꯗ ꯊꯕꯛ ꯂꯧꯗꯥꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯁꯨ ꯃꯧ ꯑꯣꯏꯔꯛꯂꯤꯕꯅꯤꯅ ꯀꯥꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ. ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯊꯦꯡꯅꯔꯛꯂꯤꯕꯅꯤ. ꯃꯇꯝ ꯃꯇꯝꯒꯤꯅꯤ. ꯅꯪꯁꯨ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯅꯦꯝꯄꯣꯛ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯧ ꯑꯣꯏꯕꯅꯤꯅꯅꯦ, ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯗꯕꯅꯤ. ꯃꯁꯤꯗꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯗꯕ ꯅꯠꯇꯦ. ꯏꯃꯥ, ꯏꯃꯥ, ꯈꯔ ꯌꯥꯝꯅ ꯑꯝꯇ ꯉꯥꯡꯉꯣꯕ. ꯑꯩꯈꯣꯏꯁꯨꯅꯦ ꯃꯤꯔꯣꯜꯂꯛꯂꯤꯕꯅꯤ. ꯏꯆꯥ ꯑꯅꯤ ꯄꯣꯛꯂꯛꯂꯤꯕꯅꯤ, ꯀꯥꯜꯂꯛꯄ ꯑꯃꯠꯇ ꯅꯠꯇꯦ. ꯅꯈꯣꯏꯒꯤ ꯃꯇꯝꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯩ. ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯧꯔꯛꯏ. ꯂꯧ ꯀꯨꯝꯕ ꯐꯥꯎꯕ ꯆꯠꯂꯛꯂꯤꯕꯅꯤ. ꯃꯗꯣ ꯑꯩꯕꯨ ꯅꯉꯣꯟꯗ ꯇꯧꯍꯟꯕꯗꯤ ꯅꯠꯇꯦꯗꯅ. ꯊꯣꯏꯕꯤꯗꯨ ꯁꯥꯎꯔꯗꯨꯅ, ꯏꯃꯥ, ꯑꯩꯁꯨ ꯅꯤꯉꯣꯜ ꯑꯃꯅꯤ. ꯍꯧꯖꯤꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯔꯔꯤ. ꯅꯣꯡꯃꯗꯤ ꯂꯥꯡꯂꯦꯟꯁꯨ ꯃꯤꯒꯤ ꯃꯌꯨꯝ ꯑꯃꯗ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯛꯄꯅꯤ. ꯑꯗꯣ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ. ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯏꯃꯥ, ꯏꯃꯥꯗꯒ ꯃꯆꯤꯟꯒ ꯈꯨꯝꯃꯦ. ꯏꯃꯥ ꯍꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯒꯅꯨ. ꯏꯃꯥ, ꯃꯧꯁꯦ ꯃꯤꯅꯥꯏ ꯅꯠꯇꯦ, ꯃꯤꯅꯦ ꯃꯤ. ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯑꯁꯦ ꯑꯩꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤ. ꯃꯧꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ, ꯀꯅꯥꯒꯤ, ꯏꯃꯥꯒꯤꯁꯨ, ꯂꯥꯡꯂꯦꯟꯒꯤꯁꯨ, ꯏꯄꯨꯔꯣꯏꯕꯒꯤꯁꯨ, ꯑꯩꯅ ꯂꯣꯏꯅ. ꯅꯣꯡ ꯐꯥꯗꯣꯛ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯤ ꯂꯨꯅ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯐꯤꯔꯣꯜ ꯐꯥꯎꯕ ꯁꯨꯍꯟꯗꯦ. ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯂꯕꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕ, ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒ ꯊꯣꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯒꯤ ꯆꯥꯕꯒ ꯇꯨꯝꯕꯒ ꯑꯩꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯅꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯅꯠꯇꯦ. ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥ ꯀꯅꯥꯅ ꯇꯥꯒꯦ? ꯏꯄꯨꯔꯣꯏꯕꯁꯨ ꯉꯥꯏ. ꯅꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ, ꯈꯦꯠꯅꯕ ꯂꯩꯇꯦ. ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩ. ꯊꯣꯏꯕꯤꯅ ꯁꯥꯎꯅ, ꯃꯧꯅꯤ, ꯃꯧ ꯂꯥꯛꯂꯕꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ. ꯏꯄꯨꯔꯣꯏꯕꯁꯨ ꯑꯗꯨꯃꯉꯥꯏ. ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯆꯠꯂꯨꯔꯕꯅꯤ ꯍꯥꯏꯗꯅ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ. ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ. ꯅꯁꯥꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯀꯟꯗꯨꯅ ꯊꯛꯄ ꯇꯜꯂꯤ. ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯗꯅ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯃꯥꯟꯅꯗꯗꯨꯅ ꯈꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯥ ꯂꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯇꯦꯡ ꯈꯖꯤꯛꯇꯗꯤ ꯄꯥꯡꯕꯤꯕ ꯌꯥꯏꯗꯅ. ꯅꯈꯣꯏ ꯊꯕꯛ ꯆꯤꯟꯗꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯇꯨꯝꯕꯒ ꯆꯥꯗꯨꯅ ꯇꯧꯔꯒ ꯂꯩꯕ. ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤ, ꯑꯉꯛꯄ. ꯊꯣꯏꯕꯤ ꯁꯥꯎꯅ ꯃꯈꯥ ꯇꯥꯗꯨꯅ, ꯑꯩꯁꯨ ꯃꯤꯅꯦ, ꯏꯅꯤꯡ ꯈꯖꯤꯛꯇꯝꯅ ꯍꯤꯡꯕ ꯄꯥꯝꯂꯤꯕ. ꯑꯩꯁꯨ ꯀꯅꯥꯒꯨꯝꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯆꯥ ꯅꯤꯉꯣꯜꯅꯦ. ꯏꯃꯥꯅ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯈꯤꯕꯗꯣ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕ ꯂꯥꯛꯄ ꯑꯣꯏꯔꯝꯗ꯭ꯔꯤ. ꯌꯨꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯣꯏꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯊꯣꯏꯕꯤ, ꯏꯃꯥ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯗ꯭ꯔꯕꯅꯤ. ꯌꯨꯝ ꯑꯁꯤꯗꯁꯨ ꯑꯩ ꯂꯩꯔꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯁꯥꯎꯅ ꯊꯣꯛꯈꯤ. ꯂꯥꯡꯂꯦꯟꯅ, ꯀꯩꯅꯣ ꯏꯃꯥ, ꯃꯥꯅ ꯉꯥꯡꯉꯝꯃꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯉꯥꯏꯈꯣꯅꯦꯍꯦ, ꯃꯥꯕꯨ ꯇꯁꯦꯡꯅ ꯃꯄꯥꯝꯗ ꯆꯠꯈꯤꯗꯧꯔꯕ ꯖꯥꯠꯂꯥ? ꯈꯪꯗꯦ ꯏꯃꯥ, ꯈꯝꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯥꯝꯃꯨꯅꯨ ꯏꯃꯥ, ꯆꯠꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯆꯠꯅꯤꯡꯉꯒ ꯆꯠꯆꯁꯅꯨ. ꯍꯌꯦꯡ ꯀꯣꯟꯅꯅꯦ ꯇꯥꯆꯧꯅ ꯑꯗꯨꯝ ꯂꯧꯕ ꯆꯠꯆꯖꯅꯤ. ꯍꯣꯏꯗ, ꯑꯩꯈꯣꯏꯅ ꯈꯥꯝꯃꯨꯔꯒ ꯍꯌꯦꯡ ꯅꯥꯎ ꯆꯥꯎꯅꯅꯕꯅꯤ. ꯑꯗꯨꯅꯦ ꯏꯃꯥ,
ꯍꯧꯖꯤꯛ ꯑꯉꯝꯃꯤꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯥꯝꯂꯨꯔꯕꯗꯤ ꯊꯛꯈꯥꯔꯛꯇꯣꯏꯅꯤ꯫ ꯑꯗꯨꯅꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯥꯏꯅꯕ ꯌꯥꯒꯗꯕꯁꯨ ꯅꯠꯇꯕꯁꯤꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯊꯣꯏꯕꯤꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒ ꯊꯧꯕꯒ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯕ ꯆꯠꯂꯕꯁꯨ ꯊꯣꯏꯕꯤꯅ ꯂꯥꯛꯂꯝꯗꯦ꯫ ꯉꯁꯤꯁꯨ ꯊꯧꯕ ꯊꯣꯏꯕꯤꯕꯨ ꯀꯧꯕ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯅ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯑꯦ? ꯊꯧꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯗ, ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯅꯝꯕ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯗꯨꯕꯣ? ꯐꯤꯕꯝꯗꯨꯒ ꯀꯥꯏꯅꯕ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯈꯪꯗꯦ ꯏꯃꯥ, ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯃꯥꯅ? ꯑꯩꯈꯣꯏꯁꯨ ꯀꯧꯕ ꯌꯥꯕ ꯀꯧꯔꯦ, ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯗꯅ, ꯈꯔꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯃꯥꯅꯗꯤ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕ ꯋꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗ ꯊꯦꯝꯃꯒꯁꯨ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯊꯧꯕ ꯍꯧꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯊꯥ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃꯗꯣ ꯊꯥ ꯁꯨꯒꯗꯧꯔꯝꯃꯅꯤ꯫ ꯈꯔ ꯂꯩꯔꯕꯗꯤ ꯏꯁꯨꯗꯣ ꯄꯣꯛꯂꯛꯑꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯁꯤꯕꯣ? ꯇꯥꯆꯧꯅꯁꯨ ꯏꯃꯥꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯕ ꯆꯠꯂꯤꯕ ꯑꯃꯨꯛꯇꯁꯨ ꯅꯠꯇꯦ, 5-6ꯔꯛ ꯁꯨꯔꯝꯃꯅꯤ, ꯁꯨꯛꯂꯥꯛ ꯂꯥꯛꯇꯕ ꯉꯝꯃꯤ꯫ ꯑꯗꯨꯅꯤꯅꯦꯍꯦ, ꯃꯥꯅ ꯑꯅꯝ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯏꯃꯥꯅ ꯊꯥꯖꯔꯨꯗꯦ꯫ ꯏꯅꯦꯗꯨꯕꯨ ꯀꯩꯝꯇ ꯍꯥꯏꯗꯖꯥꯠꯂꯣ? ꯑꯣ, ꯃꯥꯒꯤꯗꯤꯅꯦ ꯃꯆꯥꯅꯨꯄꯤꯅꯕꯨ ꯌꯥꯔꯗꯤ ꯄꯨꯈꯣ, ꯌꯥꯗ꯭ꯔꯒꯗꯤ ꯊꯅꯝ, ꯁꯤ ꯈꯛꯇꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯥꯎꯅ ꯃꯥꯡꯖꯗꯣꯏꯁꯦ ꯅꯨꯄꯤ ꯈꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ꯫ ꯑꯗꯨꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥꯅꯤ, ꯅꯨꯄꯤ ꯑꯃ ꯊꯤꯕꯗ ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤ ꯈꯪꯗꯕ ꯃꯈꯩ ꯄꯣꯡꯖꯔꯤꯕꯅꯤꯅꯦ꯫ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯅꯨꯄꯤ ꯃꯥꯗꯤ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯕ? ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯤ ꯈꯪꯖꯗ꯭ꯔꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯗꯗꯅ ꯃꯥꯅ ꯃꯨꯛꯇꯅꯒ ꯂꯩꯔꯤꯕ, ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗꯗꯅꯒꯁꯨ ꯂꯩꯔꯤꯅꯤꯍꯦ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯁꯨꯅꯦ ꯃꯤꯉꯣꯟꯗ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯍꯥꯏꯕꯁꯦ ꯍꯩꯅꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯆꯠꯄ ꯅꯨꯄꯤꯅꯤ꯫ ꯏꯃꯥꯅ ꯃꯥ ꯀꯧꯕ ꯆꯠꯂꯤꯕ ꯑꯗꯨꯗꯤꯅꯦ ꯏꯁꯨꯗꯣ ꯃꯗꯨꯒꯤ ꯈꯜꯂꯒ ꯆꯠꯄꯒꯤ ꯋꯥꯅꯤ꯫ ꯃꯥꯒꯤ ꯈꯟꯗꯨꯅ ꯆꯠꯄ ꯅꯠꯇꯦ꯫ ꯏꯁꯨꯗꯣ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯅꯤ꯫ ꯃꯥꯅꯗꯤ ꯃꯁꯤꯗ ꯍꯦꯛ ꯈꯪꯗꯗꯅ ꯄꯣꯡꯖꯕꯒꯁꯨ ꯁꯥꯔꯗꯅ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯃꯥ, ꯃꯥ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯕ꯫ ꯌꯥꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯅꯪꯒꯤ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯨꯁꯨ ꯆꯠꯂꯣ, ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗꯅ ꯀꯝꯗꯧꯔꯤ ꯃꯃꯥ ꯊꯥꯔꯤꯛꯅ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ, ꯅꯪꯕꯨ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯊꯧꯕꯒ ꯀꯥꯏꯅꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯦꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯍꯣꯏ ꯏꯃꯥ, ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯦꯞꯄꯕꯅꯤ꯫ ꯊꯣꯏꯕꯤ ꯄꯦꯟꯗꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯕ ꯌꯥꯕ ꯈꯪꯂꯛꯂꯤ꯫ ꯌꯥꯝꯅ ꯍꯩꯅꯗꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯣ, ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯥꯔꯒ ꯂꯩ꯫ ꯃꯈꯣꯏꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯃꯥ, ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯉꯩꯗꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯀꯨꯏꯔꯕꯗ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯁꯦꯝꯗꯣꯛꯄꯗ ꯌꯥꯒꯗꯕ ꯃꯤꯁꯨ ꯑꯝꯇ ꯌꯥꯎꯗꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯈꯟꯕ ꯅꯠꯇꯦ, ꯃꯤꯅꯥꯏ ꯑꯃꯒꯨꯝꯅꯅꯤ ꯈꯜꯂꯤꯕ꯫ ꯑꯗꯨꯅꯤꯅꯦ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯑꯣꯡꯗꯣ ꯏꯃꯥꯁꯨꯅꯦ ꯌꯥꯝ ꯌꯥꯅꯤꯡꯗꯦ꯫ ꯃꯆꯥ ꯅꯤꯉꯣꯜꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯊꯝꯕ, ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯈꯣꯏꯗꯣ ꯈꯔꯗꯤ ꯍꯦꯟꯃꯟꯕꯅꯤ꯫ ꯈꯔꯗ ꯅꯠꯇꯦ ꯏꯃꯥ, ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤꯅꯦ ꯈꯤꯇꯪꯅꯤ, ꯃꯈꯣꯏꯅ ꯇꯧꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯊꯥꯔꯤꯛꯅ ꯏꯆꯥꯁꯦ ꯃꯈꯣꯏꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯊꯥꯖꯔꯨꯕ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯅ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥ, ꯏꯄꯨꯔꯣꯏꯕꯗꯨꯅ ꯐꯔꯕꯗꯤ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯉꯝꯅꯅꯕ ꯂꯩꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ, ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯕ ꯃꯤꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯍꯣꯡꯕ, ꯃꯃꯜ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯁꯤꯡꯊꯥꯅꯗꯕ꯫ ꯏꯃꯥ, ꯃꯈꯣꯏ ꯏꯃꯨꯡꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯏꯇꯣꯝꯇ ꯍꯤꯡꯕ ꯃꯇꯝꯗ ꯀꯤꯒꯗꯕ ꯅꯨꯄꯤꯁꯨ ꯑꯩꯗꯤ ꯅꯠꯇꯦ꯫
ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯀꯅꯤ. ꯏꯃꯥꯅ ꯅꯪꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯏ. ꯈꯪꯕꯗꯨꯅ ꯍꯧꯖꯤꯛꯁꯨ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯅꯤ. ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯣ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕꯁꯦ ꯐꯔꯕꯅꯤ. ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ. ꯑꯩꯅꯦ ꯂꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯗꯦ. ꯂꯥꯏꯕꯛ ꯐꯔꯤꯕꯅꯤ. ꯍꯧꯖꯤꯛ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ. ꯏꯃꯥ, ꯌꯦꯡꯉꯣꯏ, ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ. ꯍꯣꯏ ꯃꯥ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ. ꯊꯧꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯇ꯭ꯔꯦ. ꯊꯣꯏꯕꯤꯒ ꯊꯧꯕꯒ ꯇꯁꯦꯡꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯊꯧꯅꯥ ꯂꯩꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯩꯈꯤꯔꯝꯃꯤ.